Brojen kumar Pung channel asi kuidri chahi amadi phagidri adu mayamni support tagi subscribe jaidi yam kanu tapna dum kanu tawjabni koi thengugi lamjen gi type ne khoi jina mi chamnga go mutra trukti su gare tap tapna tawna adu last time kasu yam je gidi no mayamna nungsibidra subscribe tawrakpa khangde mongde sigi damakta mayam mugam khale tana thagatchari speak I believe ngamdre mai tawba khotpa mayam ju dum sananing online da lebiba sininaw mayam dum matem tasu nuairibra ngna hongidra adugineda ado ngasi ayukta aigi power of unity ana flying drummer group haitare ko ai group koi group sigi keno ma thagachagibne mayam dum mune ana asa tawi group sida koida si group se ai group se sahi taraga bari tramanga mu sujale tour tawise ana group sida su thok tabana te apa masum ta ana wakhan pukchen tingana leiragadi group se kaide ana ai hꯧji hꯧji leiriba ko chaminariba koi pungjaba mayam se ko hꯧji su dum nusinana dum leiminei mayam su dum kano tawminase to ngarang edit tawlanga do thadokhiba video do kuirabne aduga kuiragasu aina kano tawkhibada matamju phangdaba aisu bu kano tawda aigi imanaba amana namambanida mana mai facebook ta ingonda share tawrakpa ado ai phajamandra aina kano tawnida adu mayamsu nungairabunena asa tawi aduga karigumba kano tawdragadi mayam yengbiu power of unity flying drummers ana ibni to ngasi ayuk pung 8 duaida upload tawkhibni mayam yengbiu dum groupta aru american philippine yo Mr. Mark, I'm Indian. I live in northeast part in India. I am from India. Mr. Lotaro, can you write in English because I'm little bit weak in your language. I speak English, Hindi, Bengali, and my mother tongue Manipuri. So, Mr. Mark, are you from which? Are you belongs to US? You are from USA, na? Mr. Mark. Aduna mayamnasu nungsibidana hꯧji kanobudi dum mi tap tapna dum lakane na thagatpa matamda kano tawna tawni adu mayam dum yengbiu adugi kenodasu view budi yam banatri dum yamakadrai na asa tawi mamangdasu dum yamgribani tawsu mamangdai taw mayamsu dum kano tawbini Mr. Lotero Segovia is West Hill India kari hainu khangde anyway Mr. Mark se musia
ꯃꯥꯔꯛꯁꯦ ꯃꯁꯤ ꯀꯗꯥꯏꯒꯤꯅꯣ ꯈꯪꯗ꯭ꯔꯦ ꯀꯗꯥꯏꯒꯤꯅꯣ ꯈꯪꯗ꯭ꯔꯦ ꯉꯁꯥꯏꯗꯤ ꯃꯊꯨꯔꯥ ꯋꯥꯁꯤ ꯀꯥꯔ हेलो आई एम फ्रॉम इंडिया मैं भी इंडिया से हूँ नीरज जी आप मथुरा के हैं क्या नीरज सैनी राधे राधे ꯑꯗꯣ ꯃꯤꯁꯦ ꯀꯩꯅꯣ ꯇꯧꯕ ꯃꯤꯁꯨ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯩꯒ ꯈꯪꯅꯗꯕ ꯃꯤꯁꯨ ꯁꯤꯗ ꯃꯣꯏ ꯄꯤꯟ ꯇꯧꯕ ꯀꯥꯏ ꯂꯩꯅꯕ꯭ꯔꯥ ꯃꯗꯨꯗꯩ वृंदावन से हूँ वृंदावन में भी मेरा एक दोस्त है गोपाल सुल्तानिया वो अभी मैं बहुत साल पहले गए थे तकरीबन 10 साल लग गया होगा मुझे लग रहा था बाहर बाहर से हो नहीं नहीं मैं मणिपुर से मणिपुरी हूँ अभी आसाम में रहता हूँ उस समय मणिपुरी हूँ हम इंडियन हैं तो वहाँ दर्शन नहीं हो पाया लेकिन आपसे बात करके ऐसा लग रहा है हम वृंदावन वासी से बात हो रहा है तो मैं भी दर्शन नहीं महापुर मेरा भी कम से कम वृंदावन वासी से तो बात हो गया आज तो ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯁꯛꯁꯦ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯩꯅꯣ ꯇꯧ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯁꯛꯁꯦ ꯁꯤꯗꯅꯦ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯍꯥꯏ ꯃꯄꯥꯟꯒꯤꯔ ꯀꯥꯏ ꯍꯪꯖꯜꯂꯛꯄ ꯑꯃ ꯑꯃ ꯇꯧꯔꯤꯁꯦ ꯍꯥꯏꯕꯁꯤ ꯑꯇꯣꯞꯄ ꯏꯟꯗꯤꯌꯟ ꯑꯣꯏꯔꯒꯁꯨ ꯏꯟꯗꯤꯌꯟꯒꯤ ꯃꯅꯨꯡꯗꯁꯨ ꯂꯩꯗꯅ ꯁꯛꯁꯦ ꯀꯨꯆꯨꯁꯦ ꯃꯌꯥꯝ ꯂꯣꯏ ꯈꯦꯠꯅꯕꯅꯦꯕ ꯅꯣꯔꯠ ꯏꯁꯀꯤꯁꯤꯅ ꯑꯃꯨꯛ ꯁꯛꯁꯦ ꯇꯣꯉꯥꯟꯅ ꯂꯩꯔꯕꯅꯤꯅ ꯃꯣꯏꯅ ꯆꯦꯜꯂꯝꯕꯁꯨ ꯌꯥꯏ ꯀꯅꯥꯒꯨꯝꯅ ꯐꯤꯂꯤꯡꯒꯤꯅꯤ ꯍꯥꯏꯔꯝꯕꯁꯨ ꯌꯥꯏ ꯀꯅꯥꯒꯨꯝꯅ ꯑꯇꯣꯞꯄ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗꯒꯤꯗꯤ ꯃꯥꯟꯗꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯌꯥꯎꯋꯤꯗꯅ ꯑꯗꯨꯒꯨꯝꯕꯒꯤ ꯀꯩꯅꯣꯁꯨ ꯃꯌꯥꯝ ꯂꯩꯅꯤꯡꯉꯤ ꯑꯗꯨꯅ ꯈꯪꯗꯦ ꯑꯁꯤꯁꯦ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯗꯕꯅꯤꯅ ꯀꯔꯤ ꯋꯥꯔꯤ ꯂꯤꯒꯗꯣꯏꯅꯣꯁꯨ ꯈꯪꯗ꯭ꯔꯦ ꯀꯅꯥꯒꯤꯅꯣ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯑꯦ ꯑꯁꯤꯗꯤ ꯍꯌꯦꯡꯅ ꯑꯃꯨꯛ ꯐ꯭ꯔꯥꯏꯗꯦ ꯑꯣꯏꯔꯦꯀꯣ ꯊꯕꯛꯇꯤ ꯀꯩꯅꯣ ꯇꯧꯗꯦ ꯍꯟꯗꯛꯁꯦ ꯃꯤꯁꯦ ꯑꯇꯩꯗꯤ ꯀꯌꯥ ꯀꯩꯅꯣ ꯇꯧꯅꯗ꯭ꯔꯦ ꯑꯗꯨ ꯃꯌꯥꯝ ꯆꯥꯛ ꯏꯟꯁꯥꯡ ꯀꯃꯥꯏꯅ ꯇꯧꯅꯕ ꯂꯩ ꯂꯥꯏꯚ ꯊꯥꯗꯣꯛꯄꯁꯦ ꯏꯁꯦꯡ ꯁꯦꯡꯅ ꯂꯥꯏꯚꯁꯦ ꯊꯥꯗꯣꯛꯑꯒ ꯑꯩꯁꯨ ꯀꯌꯥ ꯀꯩꯅꯣ ꯇꯧꯗꯦꯕ ꯂꯥꯏꯚꯁꯦ ꯇꯣꯄꯤꯛꯁꯦ ꯉꯥꯡꯒꯗꯕ ꯑꯃ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯉꯥꯡꯈꯤꯕ ꯑꯗꯣ ꯉꯥꯡꯍꯧꯗ꯭ꯔꯗꯤ ꯀꯔꯤꯅꯣ ꯇꯣꯄꯤꯛ ꯌꯥꯝꯃꯟꯗꯅ ꯀꯔꯤ ꯉꯥꯡꯒꯗꯣꯏꯅꯣꯁꯨ ꯑꯃꯨꯛ ꯈꯪꯗꯕꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯑꯗꯨꯒꯤꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯃꯊꯥꯁꯦ ꯁꯥꯕ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯉꯥꯡꯁꯤꯒꯦ ꯀꯥꯏꯅ ꯑꯩꯈꯣꯏꯅꯗꯤ ꯌꯥꯝꯅ ꯂꯥꯏꯞꯇ ꯂꯥꯛꯇꯅ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯕꯅꯤꯅꯅꯦ ꯌꯥꯝꯅ ꯊꯦꯡꯅ ꯀꯩꯅꯣ ꯇꯧꯕꯁꯨ ꯌꯥꯗꯦ ꯍꯧꯖꯤꯛ ꯌꯥꯝ ꯂꯥꯛꯖ ꯃꯃꯥꯡꯗ ꯈꯔ ꯂꯩꯔꯝꯃꯦ ꯁ꯭ꯔꯤꯒꯔꯤꯇꯥ ꯗꯦꯕꯤ ꯒꯨꯗ ꯖꯣꯕ ꯃꯦꯁꯦꯖ ꯒꯨꯗ ꯖꯣꯕ ꯊꯦꯡꯛ ꯌꯨ ꯄꯤꯟ ꯇꯧꯕ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯝꯇ ꯌꯦꯡꯒꯦꯅꯦ ꯁꯤꯁꯦ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯑꯩꯒꯤ ꯀꯩꯅꯣꯗ
ꯑꯩꯁꯦ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯄꯤꯛꯅ ꯆꯠꯄꯅꯦ ꯑꯩ ꯀ꯭ꯂꯥꯁ 3 ꯀ꯭ꯂꯥꯁ 5 ꯇꯝꯕ ꯆꯠꯄꯅꯤꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯍꯥꯔꯥꯖꯁꯤꯅ ꯀꯩꯅꯣ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯁꯦ ꯀ꯭ꯂꯥꯁ 6 ꯑꯥꯗ ꯑꯃꯨꯛ ꯀ꯭ꯂꯥꯁ 4ꯗꯒꯤ ꯍꯟꯖꯤꯜꯂ ꯇꯝꯃꯦ ꯑꯩꯁꯤꯗ 5ꯒꯤ ꯑꯦꯛꯖꯥꯝ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯊꯥꯔ ꯃꯇꯨꯡ ꯆꯠꯄꯅꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯥꯗ ꯂꯩ ꯍꯜꯂꯣ ꯈꯨꯠꯁꯦ ꯈꯔ ꯀꯣꯟꯕꯅꯦ ꯑꯩ ꯌꯥꯗꯕ ꯄꯨꯡꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯈꯨꯅꯥꯎꯕꯤꯁꯤ ꯎꯔꯦꯅ ꯈꯨꯅꯥꯎꯕꯤ ꯑꯅꯤꯁꯦ ꯁꯤꯗꯩ ꯇꯤꯡꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯁꯤꯁꯦ ꯑꯗꯨꯒ ꯑꯥꯗ ꯂꯩꯔꯒꯅ ꯑꯩ ꯀ꯭ꯂꯥꯁ 4ꯗ ꯆꯠꯂꯒ ꯀ꯭ꯂꯥꯁ 5 6 ꯁ꯭ꯋꯥꯏꯗ ꯑꯩꯁꯦ ꯀꯩꯅꯣꯗ ꯆꯠꯂꯦ ꯅꯕꯗꯤꯞꯇ ꯑꯩꯈꯣꯏ ꯔꯪꯒꯅꯤꯀꯦꯇꯟ ꯑꯩꯈꯣꯏ ꯃꯍꯥꯔꯥꯖꯀꯤ ꯒ꯭ꯔꯨꯞꯁꯦ ꯃꯥꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯆꯧꯕ ꯑꯃ ꯂꯩꯌꯦꯕ ꯅꯟ ꯄ꯭ꯔꯣꯐꯤꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯥꯏꯇꯥꯔꯦ ꯀꯜꯆꯔꯦꯜ ꯇ꯭ꯔꯨꯞꯀꯤ ꯃꯁꯤꯗ ꯇꯧꯔꯒ ꯑꯃꯨꯛ ꯆꯠꯄꯅꯤꯗ ꯀꯩꯅꯣꯗ ꯑꯃꯨꯛ ꯅꯕꯗꯤꯞ ꯆꯠꯂꯦ ꯅꯕꯗꯤꯞꯇꯒꯤ ꯑꯃꯨꯛ ꯑꯩꯁꯦ ꯃꯇꯝꯗꯣ ꯏꯇꯣꯝꯇꯅꯤ ꯍꯜꯂꯛꯏꯁꯦ ꯅꯕꯗꯤꯞꯇꯒꯤ ꯑꯗꯨꯅ ꯀ꯭ꯂꯥꯁ 6 ꯍꯥꯏꯁꯦ ꯄ꯭ꯂꯁ ꯑꯩ ꯆꯍꯤ ꯇꯔꯥꯅꯤꯊꯣꯏꯁꯨ ꯍꯥꯏꯔꯁꯤꯅꯦ ꯀꯩꯁꯨ ꯌꯧꯄꯣꯟꯇꯦꯕ ꯑꯗꯨꯕꯨ ꯉꯁꯥꯏ ꯄꯤꯛꯅ ꯆꯠꯈꯤꯕꯒꯤꯀꯣ ꯑꯁꯤ ꯃꯃꯥꯡꯗꯁꯨ ꯑꯃꯨꯛ ꯑꯗꯨꯝ ꯌꯨꯝꯗꯒꯤ ꯆꯠꯄ ꯈꯣꯠꯄꯗ ꯂꯦꯡꯒ꯭ꯋꯦꯖꯁꯨ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯏꯁꯥꯁꯨ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯑꯩ ꯍꯩꯁꯤꯡꯉꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯕ ꯈꯔ ꯈꯔꯁꯨ ꯀꯩꯅꯣ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯗꯤ ꯑꯩꯅ ꯃꯇꯝꯗꯨꯗ ꯅꯕꯗꯤꯞꯇ ꯑꯩꯈꯣꯏ ꯃꯍꯥꯔꯥꯁꯇ꯭ꯔ ꯔꯪꯒꯅꯤꯀꯦꯇꯟ ꯒ꯭ꯔꯨꯞꯁꯦ ꯃꯣꯏ ꯑꯃꯦꯔꯤꯀꯥ ꯆꯠꯄꯅꯦ ꯃꯤ 30ꯃꯨꯛ ꯃꯌꯥ ꯆꯠꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕꯅꯦꯕ ꯑꯗꯣ ꯑꯩꯅ ꯅꯕꯗꯤꯞꯇꯪ ꯌꯥꯎꯕꯅꯦ ꯅꯕꯗꯤꯞꯇ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯅꯕꯗꯤꯞꯇ ꯈꯔꯗꯤ ꯂꯩꯍꯧꯕ ꯃꯣꯏꯅ ꯆꯠꯈꯤꯕ ꯒ꯭ꯔꯨꯞꯁꯤꯅ ꯑꯩꯁꯦ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯕꯗꯤꯞꯇꯒꯤ ꯇꯧꯔꯒ ꯑꯩꯁꯦ ꯕꯁꯇ ꯑꯣꯏꯅ ꯂꯥꯛꯑꯦ ꯇ꯭ꯔꯦꯟꯗꯗꯤ ꯀꯣꯛ ꯉꯥꯎꯅꯦꯅ ꯀꯣꯛ ꯉꯥꯎꯅꯩꯗꯤ ꯇ꯭ꯔꯦꯟꯗꯗꯤ ꯂꯝꯕꯤꯗꯣ ꯃꯌꯥꯝꯁꯨ ꯀꯩꯅꯣ ꯇꯧꯗꯕꯅꯤꯅ ꯕꯁꯅ ꯈꯔ ꯁꯦꯞ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯅꯕꯗꯤꯞꯇꯒꯤ ꯑꯃꯨꯛ ꯁꯤꯂꯤꯒꯨꯔꯤꯗ ꯂꯥꯛꯑꯦ ꯑꯗꯩ ꯁꯤꯂꯤꯒꯨꯔꯤꯗꯒꯤ ꯒꯧꯍꯥꯇꯤ ꯂꯥꯛꯑꯦ ꯑꯗꯩ ꯒꯧꯍꯥꯇꯤꯗꯒꯤ ꯑꯃꯨꯛ ꯏꯝꯐꯥꯜꯗ ꯃꯇꯝꯗ ꯏꯝꯐꯥꯜꯗ ꯂꯩꯌꯦꯕ ꯕꯁꯇ ꯑꯗꯨꯝ ꯕꯥꯏ ꯔꯨꯠꯇ ꯂꯥꯛꯏꯅꯦ ꯑꯗꯨ ꯂꯥꯏꯕꯛ ꯐꯗꯅ ꯁꯤꯂꯤꯒꯨꯔꯤꯗꯒꯤꯅ ꯒꯧꯍꯥꯇꯤ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯐꯦꯃꯤꯂꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯗꯤ ꯄꯤꯛꯏ ꯃꯣꯏꯁꯨ ꯏꯉꯥꯡ ꯉꯥꯡꯉꯝꯒꯅꯤ ꯑꯩ ꯎꯀꯥꯟꯗ ꯃꯣꯏꯒ ꯑꯃꯨꯛ ꯊꯦꯡꯅꯗꯅ ꯕꯁ ꯑꯝꯇꯗ ꯃꯣꯏꯁꯨ ꯕꯁ ꯑꯃ ꯂꯥꯛꯃꯤꯟꯅꯗꯅ ꯒꯧꯍꯥꯇꯤ ꯌꯧꯕꯗ ꯊꯦꯡꯉꯦ ꯊꯦꯡꯉꯕꯅꯤꯅ ꯒꯥꯔꯤ ꯐꯪꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯑꯍꯤꯡ ꯑꯃ ꯒꯧꯍꯥꯇꯤꯗ ꯀꯩꯅꯣ ꯇꯧꯁꯜꯂꯒ ꯅꯣꯡꯉꯥꯜꯂ ꯕꯁꯇ ꯂꯥꯛꯑꯦ ꯑꯗꯨ ꯑꯩ ꯑꯗꯨ ꯈꯜꯂꯨꯔꯒ ꯍꯧꯖꯤꯛ ꯑꯩ ꯉꯛꯏꯅꯦ ꯑꯁꯨꯛ ꯌꯥꯝ ꯄꯤꯛꯅ ꯑꯩꯅ ꯇꯧꯔꯤꯁꯦ ꯇꯧꯔꯝꯃꯤꯗꯣ ꯀꯥꯏꯅ ꯍꯧꯖꯤꯛ ꯃꯇꯝꯗꯨꯗ ꯍꯧꯖꯤꯛꯇꯤ ꯃꯤꯁꯦ ꯃꯇꯝꯁꯦ ꯖꯨꯛꯁꯦ ꯖꯨꯛꯇꯥ ꯑꯃ ꯑꯣꯏꯔꯕꯅꯤꯅꯀꯣ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦꯕ ꯍꯧꯖꯤꯛꯇꯤ ꯆꯠꯄ ꯄꯥꯛ ꯊꯥꯖꯗꯦ ꯑꯗꯨꯃꯥꯏꯅ ꯑꯉꯥꯡꯁꯤꯡ ꯀꯩꯅꯣ ꯇꯧꯕ ꯉꯝꯅꯤ ꯑꯩꯁꯦ ꯌꯥꯝ ꯄꯤꯛꯅ ꯀꯩꯅꯣ ꯇꯧꯈꯤꯕꯗꯣ ꯑꯗꯨꯒꯤ ꯇꯨꯔꯗꯨꯃ ꯌꯥꯝ ꯄꯤꯛꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯄꯤꯛꯅ ꯇꯨꯔ ꯑꯗꯨꯝ ꯆꯠꯄ ꯀꯩꯅꯣꯁꯦ ꯁꯤꯅ ꯍꯌꯦꯡ ꯇꯨꯡꯗꯁꯨ ꯑꯗꯨꯝ ꯀꯥꯟꯅꯔꯛꯏ ꯂꯝꯖꯝꯗ ꯃꯤꯠ ꯃꯥꯏ ꯁꯤꯡꯕꯒꯤ ꯈꯪꯗꯦ ꯑꯃꯒꯤ ꯈꯪꯗꯦ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯕꯤꯟꯗꯥꯕꯣꯟ ꯆꯠꯄꯗ ꯕꯁ ꯑꯃ ꯚꯔꯥ ꯇꯧꯔꯒ ꯃꯌꯥꯝ ꯆꯠꯅꯩꯅ ꯑꯗꯨꯒ ꯑꯃꯨꯛ ꯌꯥꯎꯔꯨꯔꯦ ꯕꯁ ꯃꯗꯨꯗꯤ ꯕꯁ ꯊꯥ ꯃꯨꯛꯀ ꯑꯣꯏꯔꯝꯒꯅꯤ ꯑꯁ ꯃꯗꯨꯒꯤ ꯖꯔꯅꯤꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯅ ꯅꯨꯡꯉꯥꯏꯕ ꯑꯃꯅꯤ ꯃꯌꯥꯝꯁꯦ ꯃꯊꯛꯇ ꯀꯣꯜ ꯂꯤꯛ ꯀꯔꯤ ꯀꯔꯥ ꯃꯥꯏ ꯃꯥꯏ ꯂꯣꯏ ꯍꯥꯞꯅꯔꯒꯀꯣ ꯕꯁꯇ ꯂꯣꯏ ꯍꯥꯞꯀꯠꯂ ꯊꯧꯔꯅꯤ ꯊꯧꯔꯒ ꯈꯔ ꯃꯐꯝ ꯑꯐꯕ ꯌꯦꯡꯉꯒ ꯄꯦꯇ꯭ꯔꯣꯜ ꯄꯝꯒꯨꯝꯕ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯗꯤ ꯄꯦꯇ꯭ꯔꯣꯜ ꯄꯝ ꯅꯠꯇ꯭ꯔꯁꯨ ꯈꯔ ꯑꯍꯥꯡꯕ ꯃꯐꯝ ꯑꯃ ꯌꯦꯡꯉꯒ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯐꯪꯕ ꯃꯐꯝ ꯑꯃ ꯌꯦꯡꯉꯒ ꯀꯨꯝꯊꯔꯒ ꯃꯥꯏ ꯃꯥꯏ ꯊꯣꯡꯅꯔꯅꯤ ꯊꯣꯡꯅ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯄꯣꯠ ꯆꯩꯁꯤ ꯂꯣꯏ ꯊꯥꯡꯒꯠꯂꯅꯤ ꯃꯊꯛꯇ ꯑꯗꯨꯃꯥꯏꯅ ꯇꯧ ꯆꯠꯅꯔꯤꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯟ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯅꯒ ꯕꯤꯅꯥꯃꯒ ꯆꯠꯂꯤꯁꯦ ꯕꯁꯇꯒ ꯋꯥꯗꯤ ꯋꯥꯕ ꯑꯗꯣ ꯃꯌꯥꯝꯗꯣ ꯀꯩꯅꯣ ꯇꯧꯍꯧꯕꯅꯤꯅꯅꯦ ꯉꯁꯥꯏ ꯋꯥꯕꯗꯣ ꯈꯪꯗꯕ ꯃꯁꯤꯁꯨ ꯑꯆꯧꯕ ꯅꯤꯁꯥ ꯑꯃꯅꯤ ꯑꯩꯈꯣꯏ ꯇꯤꯔꯊ ꯙꯥꯝꯗ ꯀꯣꯏꯕ ꯆꯠꯄꯒꯁꯦ ꯑꯗꯣ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯃꯇꯝ ꯀꯩꯅꯣ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯁꯤꯒꯤ ꯃꯍꯥꯎꯁꯤꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯏꯁ ꯑꯗꯨ ꯌꯥꯝꯅ ꯑꯩꯈꯣꯏ ꯅꯨꯡꯗꯥꯡꯁꯤꯗꯀꯣ ꯃꯇꯝꯗꯨꯒꯗꯤ ꯏꯁꯩ ꯆꯠꯈꯤꯕ ꯃꯇꯝ ꯈꯪꯗꯦ ꯍꯜꯂꯛꯄ ꯈꯪꯗꯦ ꯂꯝ ꯈꯔꯗꯤ ꯅꯨꯡꯗꯥꯡ ꯒꯥꯔꯤ ꯊꯧ ꯌꯥꯗꯕ ꯃꯐꯝꯒ ꯌꯥꯎꯋꯤ ꯂꯨꯠ ꯇꯧꯋꯤ ꯀꯥꯏꯅ ꯑꯗꯨꯅ ꯁꯟꯙꯥ ꯑꯣꯏꯔ ꯄꯨꯡ 8 9 ꯀꯠꯊꯔ ꯃꯇꯨꯡꯗ ꯄꯦꯇ꯭ꯔꯣꯜ ꯄꯝꯒꯨꯝꯕ ꯑꯃ ꯌꯦꯡꯉꯒ ꯃꯗꯨꯒ ꯄꯣꯊꯥꯔꯒꯀꯣ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯛꯄ ꯉꯥꯏꯔ ꯑꯃꯨꯛ ꯆꯠꯄ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯌꯥꯎꯅꯩꯌꯦꯕ ꯁꯤꯒꯤ ꯃꯍꯥꯎꯁꯤꯁꯨ ꯑꯗꯨꯝ ꯄꯤꯛꯅ ꯑꯩ ꯏꯁꯣꯔ ꯀ꯭ꯔꯤꯄꯥ ꯇꯧꯅ ꯄꯤꯛꯅ ꯑꯗꯨꯝ ꯐꯪꯍꯧꯔꯦ ꯆꯥꯎꯔꯒꯗꯤ ꯑꯗꯨꯝ ꯆꯠ ꯉꯝꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯑꯗꯨꯁꯨ ꯑꯗꯨꯝ ꯑꯗꯨꯒ ꯃꯔꯛꯇ ꯕ꯭ꯔꯤꯟꯗꯥꯕꯣꯟꯁꯤꯗꯤ ꯑꯗꯨꯝ ꯑꯩ ꯏꯃꯥꯟꯅꯕ ꯑꯃꯁꯨ ꯂꯩꯕ ꯃꯔꯛꯇ ꯌꯥꯝ ꯆꯠꯂꯝꯃꯦ ꯑꯩꯅ ꯔꯥꯖꯁꯊꯥꯟ ꯂꯩꯔꯤꯉꯩꯗꯀꯣ ꯔꯥꯖꯁꯊꯥꯟꯗꯒꯤ ꯊꯕꯛ ꯇꯧ ꯂꯩꯔꯤꯉꯩꯗꯨꯒꯗꯤ ꯕ꯭ꯔꯤꯟꯗꯥꯕꯟꯁꯤ ꯑꯗꯨꯝ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛꯇꯤ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯨꯒ ꯏꯁꯥ ꯏꯁꯥꯅ ꯅꯤꯡꯖꯔꯤꯕ ꯂꯥꯏꯗꯣ
ꯃꯥꯒꯤ ꯙꯥꯝꯁꯤꯗꯤ ꯃꯥꯒꯤ ꯂꯥꯏꯐꯝ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗꯤ ꯑꯗꯨꯝ ꯆꯠꯄ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯦꯅꯤ ꯑꯩꯅ ꯅꯤꯡꯖꯔꯤꯕ ꯂꯥꯏꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤ ꯆꯠꯄꯁꯤꯅ ꯆꯠꯇ꯭ꯔꯒꯁꯨ ꯀꯩꯁꯨꯝꯗ ꯋꯥꯈꯟꯕꯨ ꯁꯦꯡꯉꯒꯗꯤ ꯑꯗꯨ ꯆꯠꯂꯒꯅ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯈꯔ ꯍꯦꯟꯖꯤꯜꯂꯤꯗꯅ ꯑꯩ ꯍꯥꯏ ꯃꯣꯟꯗꯨꯁꯨ ꯁꯦꯡꯉꯦ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯉꯁꯤꯁꯦ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯇꯧꯗ ꯋꯥꯔꯤꯁꯦ ꯀꯔꯤ ꯂꯤꯒꯗꯧꯅꯣ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯇꯠ ꯃꯇꯥꯗ ꯉꯁꯤ ꯂꯤꯔꯤꯁꯦ ꯁꯤꯒꯤꯗꯤ ꯃꯤꯅꯤꯠꯁꯨ ꯀꯩꯅꯣ ꯌꯧꯁꯟꯈ꯭ꯔꯦ ꯑꯩ ꯀꯣꯟꯅ ꯍꯌꯦꯡꯁꯦ ꯉꯁꯤꯁꯦ ꯈꯤꯇꯪ ꯊꯨꯖꯟꯕ ꯑꯗꯣ ꯍꯌꯦꯡ ꯑꯣꯏꯅ ꯎꯅꯔꯁꯦ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨꯅ ꯐꯗꯧ ꯃꯥꯜꯂꯤꯀꯣ ꯁꯤꯗꯤ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯤꯗꯨꯅ ꯑꯩ ꯃꯦꯁꯦꯖꯁꯦ ꯏꯂꯥꯛ ꯂꯥꯛꯇꯦ ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯎꯕꯤꯔꯒꯗꯤ ꯂꯥꯏꯐꯁꯤꯁꯨ ꯁꯤꯁꯨ ꯁꯤꯒꯤ ꯃꯍꯥꯎ ꯑꯃꯅꯤ ꯁꯤ ꯑꯩꯈꯣꯏꯅ ꯁꯨꯡꯈꯪ ꯈꯪꯗꯕ ꯄꯣꯠꯇꯤ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤꯀꯁꯨ ꯊꯥꯖꯄꯣꯟꯇꯦ ꯑꯗ ꯑꯩꯈꯣꯏ ꯏꯆꯥ ꯏꯁꯨ ꯍꯥꯛꯇꯛꯇꯅ ꯑꯃꯨꯛ ꯀꯩ ꯇꯧꯔꯛꯀꯗꯣꯏꯅꯣ ꯈꯪꯄꯣꯟꯇꯦ ꯃꯇꯝꯗꯨꯗꯤ ꯁ꯭ꯀꯨꯜ ꯆꯠꯄꯒꯁꯦ ꯍꯦꯂꯤꯀꯣꯞꯇꯔꯗꯒ ꯆꯠꯅꯔꯛꯀꯗꯣꯏꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩ ꯍꯌꯦꯡ ꯑꯃꯨꯛ ꯍꯌꯦꯡ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯅꯅꯕ ꯂꯣꯏꯅꯅ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯎ ꯉꯝꯖꯔꯤ